Akasbani Imphal Moirangthem Ibehaibi pau pajari ahanbada maru iba pau. Manipuri Rajapal Ajay Kumar Bhalana khulai pikhalaknaba thakiba matam ngasi loire. Ngarang chukuchu khulai kunthani thoi pikhalakhi. District Social Welfare Office none amadi District Administration none na punna sinduna ngasi mega marathon none jila da pangthokre. Kendagi Labour Manti Dr. Mansuk Mandabiana Hairi Lebak asigi miyoi da hokiba sahi tarada thabak koti taratare lom pikre. Amasung Punjab da hokiba numit mangani da raija dugi security force na drug lalonba changarom phagatle. Manipuri Rajapal Ajay Kumar Bhalana khulai pikhalaknaba thakiba matam ngasi loire. Khongthang asigi makhada ngarang Imphal East Chusampur amadi Kangpokpi jila da tongan ba khulai kunthani thoi pikhalakhi. Manipur Police Control Room na thokpa cherol aman hai Imphal East jila gi oina Idilpung Police Station, Hengang Police Station na Chusampur amadi Kangpokpi jila gi Cycle Police Station da khulai sing pikhalakhi. Amoromda Security Force amadi Forest Division Kangpokpi anina khosanaduna Kangpokpi jila gi Kojimda lam ekar tarada tharamba popi pambi yantatuna mangan kre. Popi thabada sizinaba har amadi Kangpoksang ahum sumai thadoktuna mangan kre. Masi thizinaba case ama lokhale hairi. District Social Welfare Office none amadi District Administration none na punna sinduna ngasi mega marathon none jila da pangthokre. Nasa Mukta Bharat Abhiyan gi makhada nisa sijinadana haksang phana leinabagi changsilapa khongthangi saruk ama oina ngasi gi thoram adu pangthokpani. Marathon asida miyoi samuromna saruk yakhi. Marathon asi jila asigi SP Namsadai Peter Panmaina Longmai Bazar gi Bridge Point gi lam thakhi. Marathon asida saruk yakhi bai khoi gi none pawmi agui kamidagi pawdam ama. Nasamuk Bharat Abhiyan Drug Free from India campaign gi makhada ngasi noneda mega marathon race amakhak chenba phangjabise ehak yamna haraujai. Masi ekhoi haugalariba naharon amasung samas asida drug tegi laisudana haksang phana tijang kaijang dana afaba society amasu afaba haksang phana thamningai miyam honachi haibse miyamda appeal tawjari. Miyamnasu drug tegi thapna amasung drug tegi ekhoi laisudana yes to life no to drugs haiba solgan se ekhoi miyam puna honaraga samas tegi drug tegi thapna laisi haibse miyamna appeal tawjari. Hanagi Mantri Phairojam Parijat Singh Lekhidabagi Sahi Tara Suba Common Ngasi Lamlai gi Chalauda lebe Irabat Park to Pangthokre. Phairojam Parijat Memorial Trust amasung Lamlai Local Council CPI na sinduna pangthokpa thoram aduda CPI Manipur gi Control Commission gi Chairman L Iboyama Hanagi Mantri Dr. M Nara Senior Advocate Khaidem Manina Chingba saruk yakhi. Tabiri ba pawasya kasbani Imphal dagini. Kendagi Labour amasung Employment Mantri Dr. Mansuk Mandabiyan Hairi Lebak asigi miyanggi ngaksel gi phibam chada 13.3 lerambadagi hauzik chada 9.9 de hengatle. New Delhi da pangthokiba budget matungda pangthokpa webinar da Siri Mansuk na hai Employee State Insurance Corporation gi Medical College tara hauzik lingkhale amasung tara amasu lingkhatlagani. Magna makhata na hai haukiba jahi tara asida lebak asigi nahasing da thabak pibagi chang leptana hengalakli. Englishing ani tara maridagi Englishing ani punmari phawbada lebak asida thabak koti tara tarerom piki. Pradhan Mantri Narendra Modi nomagi khongchata ngasi Uttarakhand gi Uttarkashi da thungkre. Ngasi pangthokadaba miyagi mifam amada Sri Modi saruk yagani. Raija sida pangthokiba motorcycle rally ama Pradhan Mantri na lam thaki. Amuromda Pradhan Mantri na Andhra Pradesh ki Raji graduate mikal da mai paklba mirep sing da thagatpa phongdokre. Social media da thagalakpa warol amada Sri Modi na hai NDA sarkana honaduna raija sibu sakhatpagi lambi da khongjel yangna changsinnaba lepa leitana honagani. Mapan Thoram Mantri Dr. S. Joysankar na hairi Amerika gi Rashtrapati Donald Trump na paikhalakliba foreign policy da Bharat ka chatminabada mateng oiragani. Shri Joysankar United Kingdom amasung Ireland da numit taruk ni gi khongchat ngarang Bharat thadokhibani. London da ngarang pangthokiba mifam amada saruk yaraduna mahak na hai Amerika gi haujik paikhalakliba tongan ba chakhwat thaurangi project sing asi Bharat ki oinadi apaba khongthangni mahak na hai commerce amasung industry Mantri Piyush Goyal Haujik Washington da lebak anigi oiba lalon itiki matang da khanagani. Kendagi Science and Technology Mantri Dr. Jitendra Singh Hairi Research Development amadi Innovation gi dhamal Kendagi
ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯉꯥ ꯀꯨꯟꯇꯔꯨꯛꯀꯤ ꯕꯖꯦꯠꯇ ꯂꯨꯄꯥ ꯀꯣꯇꯤ ꯂꯤꯁꯤꯡ ꯀꯨꯟ ꯍꯥꯞꯈ꯭ꯔꯦ꯫ Investing in Innovation ꯍꯥꯏꯕ ꯍꯤꯔꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯣꯁꯠ ꯕꯖꯦꯠ ꯋꯦꯕꯤꯅꯥꯔ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯉꯥꯒꯤ ꯉꯔꯥꯡꯒꯤ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯋꯥ ꯉꯥꯡꯕꯗ ꯁ꯭ꯔꯤ ꯖꯤꯇꯦꯟꯗ꯭ꯔꯅ ꯍꯥꯏ ꯁꯔꯀꯥꯔ ꯑꯁꯤꯅ ꯚꯥꯔꯠꯄꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯏꯅꯣꯚꯦꯁꯟ ꯍꯕ ꯑꯃ ꯑꯣꯏꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 10ꯗ ꯁ꯭ꯇꯥꯔꯠ-ꯑꯞꯇ ꯚꯥꯔꯠꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ 3ꯁꯨꯕ ꯃꯐꯝꯗ ꯂꯩꯔꯤ ꯑꯃꯗꯤ ꯒ꯭ꯂꯣꯕꯦꯜ ꯏꯅꯣꯚꯦꯁꯟ ꯏꯟꯗꯦꯛꯁꯇꯁꯨ 32 ꯁꯨꯕꯗ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛ 57 ꯁꯨꯕ ꯃꯐꯝꯗ ꯂꯩꯔꯦ꯫ Arunachal Pradesh Rajya Vidhan Sabhagi Budget Mifam ngasidagi haukhre. Mifam asida bill mari puthokani billsing adudi Arunachal Pradesh Goods and Services Tax Amendment Bill lising ani kunmanga. Arun Pariwar Patra Authority Bill lising ani kunmanga. Public Premises Eviction of Unauthorized Occupants Amendment lising ani kunmanga amasung floodplain zoning bill lising ani kunmanga na chingba yauri. Mifam asia tha asigi taranithai phawba chathagani. Punjab ta hokiba numit mangani da Rajya dugi security force na drug lalonba jangarom phagatle. Rajya sibu drug sizinadaba lamdam ama ohenabagi pandam da police na paikhalakpa khongthang da drug lalonba sing phagatpagi thabak chatharakpani. Yudanasian biruda haina mingthonba campaign asigi manga chuba numita ngarang Rajya dugi jila sing da thibombagi thabak chathaki. Drug lalonba sing na makhoi gi mayumda heroin opium tablet amadi sel na chingba police na phagatki. Special DGP Law and Order Arpit Shukla Nahai Rajya Asidagi Drug Maru Phangna Muthatnabagi Pandamda campaign asi chatharakpani. Campaign asigi saruk ama oina Rajya Sinba thungna miyamda drug ki matangda khanganabagi thauram 150 pangthokre hairi. Uttar Pradesh da Special Task Force amasung Punjab Police na Babar Khalsa International BKI gi terrorist ama Rajya sigi Kauksambi jila dagi phare. Ngasi ayu anganbada akaknaba paw ama phangbadagi security force na thibombagi thabak chathabada ISI gasu mari lenaba mi adu phakibani. Additional Director General of Police Amitabh Yasna hai pharba mi adu Punjab ki Amisar gi Kulin Kuldagini mahak BKI gi machin chatpa misakni. Pharba mi adu dagi kosu kholai kyamarum su phangki kholai sing adugi manungda hand grenade ahum detonator ani pistol ama yauri panbayai haukiba sahi September da mi achi Punjab ki judicial custody dagi nanthokuna chenkiba misakni. IMD na hairi Bihar Nongchuk Bengal gi saruk khara amasung Sikkim da ngasidagi hauraga numit ini phawba akhak arau amadi akanba nungsit kaloinana nongchuraba yai. Lakliba numit kharani asida awang nongpok Rajya sing amasung Vidarbha lamdam chingda sabagi chang Celsius degree ani dagi 3 phawba hengatlaba yai. Kendra gi Youth Affairs amasung Sports Mantri Dr. Mansukh Mandaviya Khelo India Para Games lising ani kunmanga New Delhi da tha asigi kundagi kuntare phawba pangthoklagani haina laukthokre. Handak Delhi da pangthokadoriba games asi Khelo India Para Games ki anirak subani. Para athlete Jani Kuntrana tongan ba masana singda saruk yagani. Tha asigi kunmathodi kuntaruk phawba Delhi gi Jawaharlal Nehru Stadium da pangthokani amasung Indira Gandhi Stadium complex da para badminton amasung para table tennis ki event sing pangthokani. Hauzik chathariba Indian Super League football da ngasi numidang Hyderabad ki Ghaziabowli Stadium da Hyderabad FC ga Punjab FC ga sanaragani. Ngarang Jharkhand ki ZRD Tata Sports Complex da sanakiba match da Orissa FC na Jamshedpur FC bu Panjal 3-2 da thoiki. Aroibada maruiba paw amo. Manipur gi Rajyapal Ajay Kumar Bhalana khulai pikhalaknaba thakiba matam ngasi loire. Ngarang su khusu khulai kunthani thoi pikhalaki. District Social Welfare Office none amadi District Administration none na punna sinduna ngasi mega marathon none jila da pangthokre. Kendra gi Labor Mantri Dr. Mansukh Mandaviya hairi Laibak asigi miyoi sing da hokiba sahi 10 da thabak koti 10 lom pikre amasung Punjab ta hokiba numit mangani da Rajya dugi security force na drug lalonba jangarom phagatle pauloi jare.